Tom TV bu mireng tabiriba khudingmakpu thadoina ikai khumnabu chari ngasigi Coffee with Tom da guest oina lengsin biribi nauna saisakpi ama oina machintum khalaklibi thongam lujing khombi chanuga unabagi tanja makak thamjari ahanbada Coffee with Tom TV bu yengbiriba mayambusu thongam lujing khombi chanuna koknona khurumjari aigi leifamse lamba khungnang khongdagini aigi apokpagi mamingna thongam gose meite apokpi gi mamingna thongam ongbi noni leima Aigi ichilnaw se Marine aina atonbi Lojing khomina ihan hana beer singda khudol tambining ba isai makak hana khudol tambiyo Maringi tendi nayat pi Thaunai tendi hu puba Yaro shangai mangonda Kaya tare? 180 katani ma'am. Ado kainomta minute mga taraong tangay bibiyagadra. Ay sa muhan gada ba? Kiss ready ma'am. Thank you. Ngasi diam nungay ba topic amta wari shasi. Mariam jana gumsi. Michael. Ay nang wala kaya na isa ko ay no. Ha? Ay nang wala kaya na isa ko ay no. Ay na nang bukya nusiya bise. Nang sukhang inatro. Ha? Nang sukhang inatra ba? Khang ye hay na kedong ni. Yo. Ngang gina leikta mini hay duna yum de shen thabe aba thale. Adubu hujikti roaming gi thabak macha ama phangaba kansida. Ai khoi ni yum palasi hay sibu. Sidabu ibani kana nusibi doino ba. Nang su khallu ne. Sien bu thoktra ba. Nang ay last tokhai tanar kani khange dana yare ai ngasi di nang githam oi chap chana khange nang ga unabasu ngasi na loira bane nang ga unabasu ngasi na loira bane ai risri thadoi kaino nang angi dubo adu ga nang na khanga da bade sel hai sidne talaga phangmane adubu nusiba hai basidi sel thum na kai dung du su mohut chen be yaro hai base nang nong madi soida na khanga ai chale thadoi Taxi, ya sé. Ma'am. Thanks. Hey, siamo. Mi pijay lagi. Se, nang share. Kaino Michael nang toise? Ha? Kaino man nang toise? Kaino ba sino pijibo? Hadanam tawang na biya diba? Lo. Gumo ba? Kaino nang tawris ba? Si wadi pajari ni ha. Nang toise kaino ba?
ꯑꯩꯅ ꯉꯁꯥꯏ ꯐꯖꯅ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯗꯦ ꯑꯩ ꯁꯦꯜ ꯊꯣꯛꯇ꯭ꯔꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯅꯣꯏ ꯌꯨꯝꯗ ꯄꯨꯁꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯅꯣ ꯆꯠꯂꯣ ꯑꯩ ꯅꯪꯒꯤ ꯀꯥꯔꯁꯨ ꯇꯣꯡꯅꯤꯡꯗꯦ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣꯕ ꯉꯥꯏꯈꯣꯃꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯍꯦ ꯅꯪ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯍꯦ Excuse me, sir. ꯃꯤ ꯃꯌꯨꯝꯗꯁꯨ ꯌꯥꯝ ꯐꯖꯔꯣꯏ. ꯑꯩ ꯉꯁꯤ ꯏꯆꯦ ꯃꯦꯝꯁꯤ ꯌꯨꯝꯕꯨꯛ ꯊꯤꯟꯖꯔꯝꯃꯒꯦ. ꯏꯁꯥꯗ ꯀꯌꯥꯝ ꯀꯥꯏꯔꯒꯗꯒꯦ? ꯅꯪꯗꯤ ꯉꯁꯥꯏ ꯆꯠꯈꯤ ꯌꯥꯔꯦꯅ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯤꯅꯣ Sorry, sir. Madam, ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯔꯗ꯭ꯔꯥ? ꯍꯦ ꯃꯗꯨ ꯅꯪꯅ ꯍꯪꯕꯩ ꯃꯊꯧ ꯇꯥꯗꯦꯅꯦ ꯅꯪ ꯉꯁꯥꯏ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ Sorry, sir. ꯇꯦꯛꯁꯤ ꯊꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅꯤ, sir. ꯃꯦꯝ, ꯑꯩ ꯍꯧꯖꯤꯛꯀꯤꯕ ꯌꯥꯔꯅꯤꯀꯣ? Sir, ꯁꯤ ꯑꯝꯇ ꯄꯥꯏꯁꯟꯕꯤꯌꯨ. ꯄꯥꯏꯁꯟꯕꯤꯌꯨ, sir. हॉर्नी है इमा नंबु चारबो इमादी चारे ngasidi ima se khara ware aduna potharabani aina pofam rofam to ha nang sunga ya de nungai na yum sang lei thoke de hai de heng dei dia roi ko ai hai sini ai sa ga ne masi angang sidi tema akoi manipur cab service bu nungai bi ba kamai to bi ge yam nungai matam su chai gari lektabagi awaba su leitre do aidi na khoina sumain tawrise thagat libani ado te te chaka double erga su phone hekta to bi roi tema hekta lakse hoi hoi kaya tari bungo kamu am tangai ko मैडम कई उबेदोना ꯑꯁ ꯅꯪꯒꯤꯁꯦ ꯃꯍꯨꯠ ꯊꯥꯔꯛꯏꯔꯥ नत्ते मैडम उबदुदा टैक्सी पाम्बिब्राना खामजब ꯑꯁ ꯌꯥꯔꯦ ꯆꯠꯂꯣ na kai le bi rake ai yau zare ha machine pizdi poida mana sunu sirasibu horen thaba halakda to kokthoga nungsi na to agar lor aduni dana nupa masai sidi karino ne lai khole gam ta harte me khangge wani nang ngang natre amu ikai sanaranu migi masado kuirabani nang bungai reise ye kanano hajibo ha kanano ba maminga so amuk palhaningi bore o matau lebi o yare to lekai ni biwai to si matau lebi kai oi roi paroi dab da ba ngagi thoiba ima loi na khangba jani he thok tong no thangnaba na manaba sisune nang cha mane na khoi ani se pak thiroi dori nangi khaton se yam chau horabani mana koisa chalaga koi thiraga mamau afaba thini hai horabani khangabra nang sune na manaba se una khona tawo ye magi bu khangna chana bale re abra ne adu na butano hairi bani ne o migi di masa officer oi bani ne masak matau phajabi matik chaba mi thijariba magi khangna chana bale jedraga sune khatona thiriba akhoi gi sina isana sujan umje toroga hingi bani ne nupi thiba je tarai thiyadi imana harai da thiyadi phangoi dole di tok torim kai yaino khangdi ai jale ta bayamle haima
ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯋꯥ ꯑꯃꯇ ꯍꯦꯛ ꯐꯖꯅ ꯍꯦꯛ ꯉꯥꯡꯅꯕ ꯌꯥꯗꯦꯗ ꯃꯁꯦ ꯄꯥꯛ ꯊꯤꯔꯣꯏꯗꯧꯔꯤ ꯄꯥꯛ ꯊꯤꯔꯣꯏꯗꯧꯔꯤ ꯃꯦꯝ ꯀꯥꯏ ꯌꯧꯔꯒꯦ ꯃꯦꯝ ꯑꯩ ꯌꯧꯖꯔꯦ ꯒꯦꯠ ꯑꯁꯪꯕ ꯑꯅꯤ ꯂꯩꯕ ꯀꯔꯝꯕꯅꯣꯗꯣ ꯈꯪꯗ꯭ꯔꯕ ꯑꯣ ꯒꯦꯠ ꯑꯁꯪꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯑꯕꯣ ꯍꯣꯏ ꯑꯣ ꯌꯥꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒꯦ ꯐꯅꯤ ꯊꯝꯃꯦ ꯉꯥꯏꯖꯔꯝꯃꯒꯦ ꯊꯣꯡꯒꯥꯟꯗ ꯂꯩꯔꯦꯌꯦ ꯑꯝꯇ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯃꯥꯏ ꯐꯣꯟꯁꯦ ꯂꯧꯗꯗꯤ ꯂꯧꯔꯁꯤ ꯂꯥꯛꯑꯣꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯗ꯭ꯔꯣꯄꯣꯅꯤ ꯆꯠꯂꯣꯕ ꯆꯠꯂꯣ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯑꯩꯗꯤ ꯈ꯭ꯋꯥ ꯆꯥꯔꯣꯏꯀꯣ ꯋꯥꯔꯧ ꯌꯥꯗꯦ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯋꯥꯔꯧꯗꯦꯗ ꯁꯤ ꯄꯥꯏꯁꯤꯟꯕꯤꯌꯨ ꯐꯣꯟꯁꯤꯒ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯦꯛ ꯇꯧꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩꯁꯨ ꯈꯔ ꯆꯦꯛꯁꯜꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯁꯣꯝꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯈꯤꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯁꯥꯔꯗꯨꯁꯨ ꯌꯥꯝ ꯁꯥꯎꯅ ꯎꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯕꯁꯨ ꯌꯥꯏ ꯌꯥꯔꯒꯗꯤ ꯁꯥꯔꯗꯨꯗꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯗꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩ ꯐꯣꯟ ꯑꯝꯇ ꯄꯥꯏꯖꯒꯦ Hello? Yes, this is Manipur Cab Service. May I help you? Where? Okay, no problem. I'll be right there by 15 minutes. Yeah. Okay. ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯑꯌꯥ ꯑꯁ ꯐꯖꯩꯌꯦ ꯑꯁꯤꯗꯤ ꯑꯁꯤꯗꯅꯦ ꯃꯥꯅ ꯉꯥꯎꯔꯤꯁꯤꯗꯤ ꯑꯁ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯈꯥꯏꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯃꯦꯝ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯆꯤꯜꯂꯝꯃꯅꯤꯕꯨ ꯃꯤꯅꯤꯠ ꯑꯝꯇ ꯑꯩꯒꯤ ꯁꯤꯟꯐꯝꯗꯅꯤꯗ ꯀꯩ ꯂꯩꯔꯒꯦ ꯅꯪꯁꯤꯅꯕꯨ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯅꯅꯦ ꯅꯪ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯩꯔꯕ ꯀ꯭ꯂꯥꯏꯟ ꯑꯃ ꯉꯥꯏ ꯂꯩꯔꯕ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯑꯗꯣ ꯑꯊꯨ ꯑꯀꯥꯏ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇꯗꯤ ꯄꯤꯕꯤꯔꯝꯃꯣ ꯃꯦꯝꯗ ꯁꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯂꯧ ꯌꯥꯔꯅꯤ ꯆꯧꯒꯤ ꯋꯥ ꯑꯁꯤꯗꯤ ꯈꯨꯐꯖ ꯑꯃ ꯑꯁ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯅ ꯉꯥꯎꯔꯤꯁꯤꯗꯤ ꯑꯁꯤꯅꯅꯤꯗꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯍꯦꯛ ꯑꯣꯏꯔ ꯂꯣꯏꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯗꯨꯗ ꯇꯥꯍꯧꯗ꯭ꯔꯦ ꯃꯦꯗꯥꯝꯒꯤ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯏꯅꯤ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯖꯔꯝꯕꯅꯦ ꯑꯩꯁꯨ ꯁꯨꯝ ꯄꯣꯊꯥꯐꯝ ꯈꯪꯗꯕꯗꯒꯤ ꯅꯪꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯅꯤꯡꯗꯅ ꯁꯨꯝ ꯇꯧꯔꯛꯑꯝꯕꯅꯦ ꯀꯩ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯋꯦ ꯑꯗꯣ ꯃꯦꯗꯥꯝ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯉꯁꯤꯗꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯏꯆꯝ ꯆꯝꯅ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯌꯥꯏꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯤꯅꯗꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯅꯤꯅ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯅꯅꯕ ꯊꯧꯒꯜ ꯇꯧꯖꯕꯅꯤ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯤꯁꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯆꯠꯂꯣ ꯅꯪꯒꯨꯝꯕ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯑꯃꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯝꯕꯥ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯨꯝꯕ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯑꯃꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯝꯕꯥ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯆꯠꯂꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯃꯥꯅ ꯀꯩꯅꯦꯅ ꯈꯜꯂꯝꯅꯤ ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯃꯥꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦꯅ ꯍꯥꯏꯈꯤꯕ
ꯑꯩꯒꯤꯗꯃꯛꯇ ꯃꯥꯅ ꯄꯥꯝꯃꯛ ꯇꯤꯡꯕꯤꯔꯒ ꯑꯩꯅ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯑꯣꯟꯊꯣꯛꯄ ꯃꯔꯥꯏꯕ ꯑꯩꯗꯨꯅꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯆꯥꯁꯤ ꯃꯤꯅ ꯈꯟꯕꯅ ꯑꯃ ꯂꯥꯏꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯗꯨꯅꯤ ꯈꯪꯗ꯭ꯔꯦ ꯇꯣꯝꯄꯣ ꯏꯆꯦꯒꯤ ꯂꯥꯏꯕꯛꯁꯦ ꯅꯨꯡꯉꯥꯏꯌꯣꯅ ꯇꯝꯃꯝꯗ꯭ꯔ ꯃꯥꯅꯤ ꯑꯁ ꯐꯔꯦꯁꯦ ꯏꯆꯦ ꯁꯨꯝ ꯊꯣꯛꯑꯣꯏꯗꯨꯅ ꯇꯧꯔꯤꯅꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯧꯗ꯭ꯔꯤꯁꯦ ꯁꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯀꯥꯔꯒ ꯊꯧꯖꯤꯜꯂꯛꯄꯁꯤꯗꯤ ꯑꯁ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯗꯅ ꯂꯩꯕꯖꯥꯠꯅꯤ ꯑꯁ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯁꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤ ꯈꯥꯇꯣꯟ ꯃꯩꯔꯥꯕꯨ ꯊꯛ ꯆꯥꯕꯤꯒ ꯇꯧꯔꯕ꯭ꯔꯥꯅꯦ ꯑꯣ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯂꯣꯏꯅ ꯊꯛꯄꯤ ꯆꯥꯕꯤꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧ ꯃꯥꯜꯂꯦꯅꯦ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯕꯨꯗꯤ ꯀꯦꯅ ꯃꯧꯅ ꯁꯨꯝ ꯌꯣꯛꯂꯛꯄꯗꯨꯗ ꯇꯧꯔꯤꯕꯅꯤ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯔꯥꯏꯅ ꯐꯖꯔꯛꯀꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯁꯤꯡꯉꯒ ꯂꯩꯔꯤꯁꯤ ꯃꯥ ꯃꯁꯥ ꯈꯪꯍꯟꯗꯅꯅꯦ ꯑꯩꯅ ꯈꯥꯎꯌꯩꯗ ꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯤ ꯑꯩꯁꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯗꯣꯛꯇꯔꯅꯕꯨ ꯀꯌꯥꯝ ꯁꯥꯡꯅ ꯂꯩꯊꯧ ꯍꯥꯏꯔꯤꯒꯦꯅꯦ ꯈꯥꯇꯣꯟ ꯊꯈꯥꯏꯃꯨꯛ ꯀꯩꯃꯨꯛꯇꯤ ꯍꯦꯟꯅ ꯂꯩꯈꯤꯗꯧ ꯃꯥꯜꯂꯤꯗ ꯈꯪꯗ꯭ꯔꯦ ꯇꯣꯝꯄꯣ ꯀꯩꯗꯧꯒꯗꯕꯅꯣ ꯃꯤꯔꯣꯟꯅꯒ ꯂꯩꯇꯕꯅꯤ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯍꯜꯂꯛꯀꯗꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯦꯔꯥꯏꯁꯦ ꯌꯨꯝꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯧꯄꯥ ꯂꯩꯁꯤꯗꯤ ꯁꯣꯏꯕꯁꯤꯗꯪꯅꯦ ꯊꯨꯅ ꯐꯅꯕ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯂꯣꯏꯔꯦ ꯑꯩ ꯁꯦꯟꯁꯨ ꯌꯥꯝ ꯌꯥꯎꯔꯛꯇꯦ 50,000ꯁꯤꯅꯅꯦ ꯀꯩꯀꯩꯅꯣ ꯍꯦꯛ ꯁꯤꯟꯅꯔꯝꯃꯣ ꯀꯣꯟꯅꯗ꯭ꯔꯁꯨꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯗꯒꯤ ꯂꯧꯁꯜꯂꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ ꯐꯔꯦ ꯏꯆꯦ ꯁꯤꯁꯨ ꯂꯧꯁꯜꯂꯒꯦꯀꯣ ꯏꯍꯦ 이제 ꯆꯪꯅꯤꯡꯕ ꯆꯪꯖꯁꯅꯨ 이샤 ꯊꯣꯏꯕ ꯐꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ 이샤ꯒꯤꯗꯃꯛꯇꯅꯦ ꯅꯥꯎꯄꯥꯅꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯀꯩꯅꯣ ꯏꯄ꯭ꯋꯥꯒꯤ ꯂꯃꯟꯁꯦ ꯏꯃꯥ ꯏꯆꯥꯅ ꯌꯥꯝꯅ ꯇꯣꯟꯁꯤꯜꯂꯤ ꯍꯥꯏꯍꯩꯗꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ 이제 ꯕꯨꯡꯉꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯔꯛꯇꯁꯨ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯈꯥꯇꯣꯟ ꯆꯠꯂꯦ ꯑꯩꯅ ꯄꯥꯝꯖꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯧꯕꯁꯨ 이와 ꯂꯧꯕꯤꯗ꯭ꯔꯦ ꯀꯅꯥꯅꯗꯤ 이와 ꯂꯧꯕꯤꯅꯤ ꯑꯩꯗꯤ ꯄꯣꯛꯇꯕꯤꯅꯤꯅ 이마 ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯐꯖꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯃꯩꯊꯪꯗ ꯐꯠꯇꯕ ꯍꯦꯛꯇ ꯇꯥꯕ 이마 ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ 이마ꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯅꯆꯥꯅ ꯆꯥꯎꯖꯔꯛꯂꯤꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯤꯕꯁꯦ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯅꯤꯡꯁꯤꯡꯉꯤ ꯄꯣꯔꯦ ꯑꯗꯨꯅꯅꯤꯅꯦ 이마ꯒꯤ ꯃꯥꯏꯁꯦ ꯐꯧꯔꯥꯃꯨꯛ ꯄꯥꯛꯏꯁꯦ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯁꯨ ꯌꯥꯝꯅ ꯁꯥꯡꯊꯃꯟꯈ꯭ꯔꯦ 이베마 ꯑꯗꯨꯒꯅꯦ ꯍꯟꯗꯛ ꯅꯄꯥ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯑꯦꯁꯣꯅꯤ ꯑꯣꯐꯤꯁꯥꯔꯅꯤ ꯏꯅꯥꯛ ꯀꯩꯔꯥꯛꯁꯨ ꯈꯨꯟꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯩ ꯃꯄꯥꯗꯣ ꯃꯇꯝ ꯑꯃꯒꯤ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯟ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯖꯥꯠꯅꯤ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯍꯣꯡꯗꯣꯛꯑꯁꯤ ꯍꯥꯏꯅ ꯌꯥꯅꯔꯕꯅꯤ ꯄꯥꯕꯨꯡ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔꯗꯪꯗꯤ ꯂꯩꯖꯈꯤꯒꯦ ꯍꯩ ꯅꯃꯥꯒ ꯑꯩꯒꯤꯅ ꯅꯉꯣꯟꯗ ꯃꯇꯝ ꯀꯌꯥꯝ ꯄꯤꯔꯦ ꯅꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯖꯕ ꯀꯅꯥ ꯂꯩ ꯍꯥꯏꯗꯅ ꯃꯇꯝ ꯉꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯃꯆꯨ ꯇꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯉꯥꯛꯇ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯏꯄꯥꯕꯨ ꯆꯣꯞꯅꯅꯕ ꯁꯤꯟꯒꯅꯤ ꯃꯃꯥ ꯂꯥꯎ ꯆꯠꯁꯤꯂꯣ ꯑꯩꯅ ꯁꯦꯝꯕ ꯅꯨꯄꯥꯗꯒꯤꯗꯤꯅꯦ ꯅꯣꯏ ꯅꯄꯥꯅ ꯁꯤꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯦꯜꯂꯦ ꯍꯣ ꯑꯦꯁꯣꯅꯦꯌꯦ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ 이마 나자기 꼬마이시부 yengba nungairibro nasabu lawsalbiro nasa hiningdre
ꯇꯝ ꯇꯧꯀꯣ ꯇꯝ ꯇꯧ ꯀꯌꯥ ꯇꯥꯔꯦ? ꯌꯥꯔꯦꯀꯣ ꯏꯕꯨꯡꯉꯣ. 호스피탈ꯗꯒꯤ 할라 말이네. 이제 아무튼 가고. 마이가 오기다우니. 난 가도니니. 얘마, 마이 오늘 봉도 보러 와. 아이 빠이게. 야니데 가도. 아이 라오네 너이버. 나 anh sẽ mang đi việc tôi khẩu đều không? Ai giao rồi phải không tí dụng này. Ai tâm tộc. Ai poro nè mày đó. La. Poro. 야우드라브로. 문네용. 야우드라브로. 가신 거야 그 야우 콜브라. 땀내용. 자. 마이 시하나 또. 여래. 파레다. 아이데 농사 티루럽니네. 이제 마이 옥톡시. 아이마. 신나까나. 아이 이제 와리레이. 와리 얌 농아이 빌레. 고네 잉네 땀네 살 쌍슬어. 에 토이바 아이 빠이게. 마이 옥토로. 저희 탐지람하게. 헐. 콩 ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯍꯥꯟꯅ ꯁꯣꯛꯄꯗꯨꯗ ꯑꯔꯨꯝꯕ ꯑꯃꯨꯛ ꯊꯥꯡꯕꯗꯨꯗ ꯇꯧꯔꯤ ꯖꯥꯠꯂꯣ? ꯗꯥꯊꯣꯏ, ꯑꯩ ꯆꯥ ꯁꯦꯝꯃꯛꯀꯦ. ꯉꯥꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯣ. ꯌꯥꯔꯅꯤ. ꯑꯩ ꯆꯥꯁꯨ ꯀꯌꯥ ꯊꯛꯇꯦ. ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯍꯧꯒꯠꯂꯕꯅꯦ. ꯇꯥꯃꯣꯒ ꯄꯨꯟꯅ ꯆꯥ ꯑꯝꯇꯪ ꯊꯛꯃꯤꯟꯅꯈꯨꯋꯣ. ꯌꯥꯔꯅꯤ. ꯋꯥꯅꯅꯕꯅꯦ. ꯅꯤꯄꯥ. ꯂꯥꯛꯑꯃꯤꯔꯥ? ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯃꯤꯟꯅꯁꯤ ꯉꯥꯏꯈꯣ. ꯒ꯭ꯌꯥꯁ ꯊꯤꯟꯖꯤꯜꯂꯛꯑꯝꯕꯅꯦ. ꯂꯥꯛꯑꯣ. ꯑꯩ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯃꯤꯟꯅꯁꯤ. ꯅꯤꯄꯥ. ꯆꯪꯉꯣ ꯂꯥꯛꯑꯣ. ꯀꯨꯏꯔꯦꯍꯦ 이반이 ꯄꯨꯟꯗꯕ. ꯀꯨꯏꯔꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯣꯡꯃꯇ ꯎꯅꯗ ꯌꯥꯄꯣꯠꯇꯦ. ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯈꯔ ꯍꯦꯟꯃꯟꯈꯤꯕꯗꯨꯅ ꯅꯣꯡꯃꯇ ꯄꯨꯟꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤ. ꯑꯗꯣ ꯉꯁꯤꯁꯦ ꯑꯣꯐꯤꯁꯇꯩ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯈꯔ ꯄꯨꯟꯃꯤꯟꯅꯔꯁꯤ. ꯑꯁ ꯍꯣꯔꯦꯟꯁꯤ ꯑꯩ ꯅꯪ ꯆꯥꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ? ꯇꯥꯔꯕꯣ? ꯄꯨꯊꯣꯔꯛꯑꯣꯅꯦꯍꯦ. ꯈꯪꯗ꯭ꯔꯦ ꯅꯤꯄꯥ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯔꯣ ꯑꯃ ꯁꯥꯎꯕꯁꯤꯅꯕ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯃꯄꯥꯟꯗ ꯂꯩꯔꯛꯄꯩ ꯍꯧꯅꯕꯤ. ꯊꯛꯄꯤ ꯆꯥꯕꯤꯁꯦ ꯂꯣꯏ ꯍꯩꯔ ꯂꯥꯛꯑꯕꯅꯤ. ꯃꯁꯤꯗ ꯌꯥꯍꯧ ꯊꯦꯡꯗꯦꯒ ꯉꯥꯡꯕꯁꯤꯗꯅꯦ. ꯑꯗꯨꯕꯨꯗꯤ ꯍꯟꯅꯤꯅ ꯐꯅꯤꯡꯗꯅ ꯉꯥꯡꯉꯤꯅꯤ ꯀꯩꯅꯣ. ꯑꯗꯣ ꯅꯤꯄꯥ, ꯅꯪꯁꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ. ꯑꯁ ꯅꯪꯁꯨ. 이니에시죠 ahn 오이랍니. 아코이 빠붕데 이니에나 할리니오. 한들어. 호이니. 아두부디 할리 게더러기. 너희 다 토이드 삐오. 야. 빠붕디 타크라봐. 다 그래. 타박사 그래. 낭기 셔머 빠유드나. 아이디 고나 타게. 아드디로. 지 파물라. 파모이. 야하니다. 파모미. 파모이. 파모바. 우리 샤시바. 뽀뽀다리 있다. 마이데이 부터록 당아리입니. 이행우 다도이. 너희 다 토이세. 비임때 티엔더디. 이니에시 와바는 로이바다리. 아도 낭나 이니에다 쇼크라 인젤로바. 간데니빠. 아이는 건 뭐 땡떠오니. 용 빠는 것도 없이. 아이고 센톡 람비가 레이답시다. 용가 반게 칸드레다. 소이레 아두 얌티 소이레고 어두디 간디 마담 행기나버디 아이나 톡벌로 이신가니 아테이 라이리 호지 뿌난가 강나바
ꯇꯧꯕ ꯌꯥꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯂꯩꯔꯗꯤ ꯍꯦꯛꯇ ꯆꯦꯜꯂꯁꯦꯕ ꯑꯩꯈꯣꯏꯒꯨꯝꯕꯗꯕꯨ ꯀꯅꯥꯏ ꯃꯆꯥꯅ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯀꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯣ ꯋꯥꯈꯜ ꯄꯤꯛꯁꯟꯕꯗꯤ ꯌꯥꯗꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ MA ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯐꯔꯛꯏꯅꯤ ꯀꯩꯅꯣ ꯅꯔꯤꯟ ꯌꯥꯎꯗꯕꯩ ꯋꯥ ꯉꯥꯛꯇꯅꯤꯗ ꯅꯪꯉꯣꯟꯗ ꯀꯦꯟꯕ ꯅꯨꯄꯤꯁꯨ ꯊꯤ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯅꯤꯡꯕꯒꯤ ꯇꯥꯃꯣ ꯋꯥꯔꯤ ꯁꯥꯎꯀꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯁ ꯉꯥꯏꯈꯣꯏ ꯑꯗꯨꯝ ꯐꯪꯒꯣꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯗꯤ ꯅꯪꯒ ꯑꯦꯡꯒꯦꯖ ꯇꯧꯔ ꯂꯨꯍꯣꯡꯉꯁꯨ ꯍꯧꯖꯤꯛꯇꯤ 이바니 ꯐꯨꯜꯂꯤ ꯔꯣꯃꯥꯟꯁ ꯑꯣꯏꯔꯗꯧꯅꯤ ꯅꯠꯇ꯭ꯔꯅꯦ ꯅꯤꯄꯥ ꯍꯣꯏ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯀꯩꯅꯣ ꯍꯩꯅꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯅꯣꯏꯗ ꯊꯣꯏꯁꯦ ꯑꯝꯇ ꯊꯨꯅ ꯂꯨꯍꯣꯡꯍꯟꯁꯦꯕ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯇ꯭ꯔꯣ ꯑꯃ ꯍꯦꯛꯇ ꯄꯤꯁꯜꯂꯁꯤ ꯀꯩꯗꯧꯔꯒꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯑꯔꯨꯕ ꯈꯔ ꯂꯩꯍꯧꯕ ꯅꯣꯏꯒꯤ ꯑꯗ ꯀꯩꯔꯥꯛꯀ ꯂꯣꯏ ꯉꯥꯁꯜꯂ ꯊꯝꯃꯝꯃꯤꯅꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯔꯦꯅꯦ ꯑꯗꯣ ꯅꯤꯄꯥ ꯑꯩ ꯅꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯊꯥꯗꯣꯏꯁꯦ ꯃꯥꯏ ꯊꯕꯛꯁꯤ ꯃꯇꯝ ꯈꯔ ꯇꯧꯅꯤꯡꯉꯤꯕ ꯃꯥꯜꯂꯤ ꯑꯗꯣ ꯅꯪ ꯇꯦꯛꯁꯤ ꯊꯧꯕꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯊꯧꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯊꯥꯔꯗꯣꯏꯔꯣ ꯑꯩ ꯇꯦꯛꯁꯤ ꯊꯧꯒꯦꯅ ꯈꯟꯗ꯭ꯔꯦꯗ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥꯅ ꯈꯜꯂꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯅꯤꯄꯥ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯑꯣꯐꯤꯁ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤꯅꯦ ꯅꯪꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯥꯔ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯝꯇ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯌꯣꯕ ꯑꯩꯒꯤ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡꯁꯤꯅꯅꯦ ꯑꯦꯗꯖꯁ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯄ꯭ꯂꯤꯖ ꯅꯪ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯑꯩꯁꯦ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯅꯤꯄꯥ ꯑꯩ ꯊꯕꯛ ꯈꯔꯁꯨ ꯆꯤꯟꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯁ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯁꯦ ꯋꯤꯛ ꯑꯃꯗꯅꯦ 3ꯂꯛ ꯈꯛꯇꯅꯤ ꯆꯠꯀꯗꯕ ꯑꯗꯨꯒ ꯑꯩꯅ ꯈꯪꯅꯁꯨ ꯑꯋꯥꯃꯟꯁꯨ ꯇꯧꯖꯒꯅꯤ ꯇꯥꯃꯣ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯌꯦ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯗꯨꯕꯨ ꯏꯁ ꯐꯖꯔꯅꯤꯍꯦ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯑꯦꯡꯀꯔ ꯑꯣꯏꯕ ꯅꯪꯅ ꯑꯣꯇꯣꯗ ꯅꯞꯄ ꯆꯠꯂꯗꯤ ꯐꯖꯔꯅꯤꯕ ꯅꯤꯄꯥ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯆꯠ ꯑꯌꯣ ꯈꯣꯡ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯁꯥꯏ ꯈꯤꯇꯪ ꯂꯩꯊꯦꯛꯀꯦ ꯇꯧꯈꯤꯕꯗꯨꯒꯤꯅꯤ ꯑꯣ ꯐꯔꯦ ꯂꯩꯍꯧꯔꯒꯦꯀꯣ ꯆꯠꯂꯦ 이네 레이터자로 이네 ꯂꯩꯌꯦ ꯂꯩꯌꯦ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯂꯥꯎ ꯆꯪꯉꯧ ꯂꯥꯎꯑꯣ ꯍꯩꯃꯥ ꯏꯃꯧ ꯑꯣꯏꯔꯦ ꯏꯟꯖꯥꯡ ꯊꯤꯜꯂꯛꯏꯔꯣ ꯀꯩ ꯏꯟꯖꯥꯡꯅꯣ 우띠네 이네 ꯗꯣꯡ ꯌꯥꯝ ꯊꯤꯜꯂꯛꯑꯦꯗꯀꯣ ꯍꯥꯎꯔꯅꯤ ꯇꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯊꯣꯡꯉꯔꯣꯏ ꯀꯥꯡꯍꯧ 어ꯣꯏꯅ ꯉꯧꯔꯒꯦ ꯑꯗꯨꯗꯤ 이네 ꯌꯥꯝ ꯍꯧꯔꯤꯌꯦ ꯈꯔꯒ ꯂꯧꯔꯨꯀꯣ ꯌꯥꯅꯤ ꯌꯥꯅꯤ 이마 이사기부 시는 오니 이네 그이노 그이더우러기 다토이부 레이키브라 레이티예 타밤 자키예 싹 로이라 모이다나 이네나 빠내리시니냐 하요 아도 이네 다토이기 강나바 누피가 레이타자로 이네나 강락바가 레이브라 누파니 까리기 레이타니 아이기 이사시네네 레이카이네다나네 빰바 크라디 왓바 누피두나디네 온통나 빰자크라포니 낭다 토이세 kayam lapke maming na kay kawgeba maming budi mataw laybi kawe ako'y lakay si Dayni maraybag suti kraba mama mapa ni maglaykidri makuraga lay minari iniri madu thuidok teda nupi masado mabung mapaw pay iniga di koy na di dong dong ita ngang na jani adudi yam phare ni dathoy se thuna long na batawse ine hoigi mirol ga laitaba 이네 yengba yam nuaitre adubu디 ꯆꯨꯝꯕ 한덕 능 다토이기 액시덴다 마나 딴바 센 ꯃꯌꯥꯝ ꯑꯃ ꯅꯪꯒꯤ 바지ꯗꯒꯤ ꯂꯧꯁꯟꯕ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯁꯦꯟ ꯌꯥꯝꯅ ꯄꯨꯊꯔꯤꯗ 이베마 이네 셀 동기디 토이나 와비루노 타모 메이라가스 와리 사나라바네 아이나서 엉아마 마땡 덩니다 이모 이마 ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ 이모 ꯑꯩ ꯊꯦꯡꯉꯕꯅꯦ ꯆꯥꯛ ꯇꯣꯡꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯤꯌꯣꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ 이네 아두데 ꯑꯩ ꯆꯠꯂꯒꯦ ꯆꯠꯂꯣ 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 ꯆꯠꯂꯣꯀꯣ
마. 너. 하우. 짝 뒤드리버. 짝띠 로이러버니. 아도 인양이 나오지 못통 드리바. 이모우나네 우띠 아하우바 얌 피레바 시네 짝hat바 하우로 이마 강호 프라바 ngau라게. 아이디 우티 자닝데 마. 거리노네 마시고. 우띠 아독 얌나 빠만낭나 우띠 자루이디 거리기노. 이모우나 피자닝노 pure이바 우띠시네 자바 하우로 하바. 아도 아이 ngasi디 자닝데 바. ngasi디 북시 kya nuai te ba. Tei lai ri ai kanom ta gi ma. Akhoi yum le ke re si ur ga ne minu sikiro. Yar ga di akhoi ka laptin tin na bana phagani. 거리노네 마시네 ngangi시보. 이모 수감나 파바시나 까다오라게. Ho parese ai MU de gi certificate ta logi. Ima cha tho mo thi si di. Adu ga yengai dine. Mina smai ga thila la kan. Ai kang go thung ngom ko. Kaino nang busak lami haidaiне. Ngoro mo hala char ge. 하이마 마시디 그이노 그이도르잖아. 다도이. 따브로. 암틀로. Kay haige. 낭부 바봉기 짝티 셈엄마 봐. 셈엄미. 아도 바봉데네. 아코이 시타웨시 강한 베야티코. 아도 너희 다토이 암타 까오르게라 봐. 하, 암타 홍기로. 누미당시다봐. 아이나 잣바 파사가드로. 헤라. 팅무수 너떠브지보. 욤 하이레 탕나 레레. 아사이복 토가 이니에다 까오르가네. 다토이 레브라나 토항을 로리. Hoi. Ado tamo. Datoy di hidak ta amoy. Ay kay say ko. 이스, 낭니 헤나 강젤레 이바. 후직티네 누피보 로이 탕나라버니. Ado di nupi giwani. Ay di datoy se taong gane heba sungta tazade ko. 아도 난 가만히 강이노바. 하, 가만히 강이노바. Yarese. Ay kaururage. 쪼쪼. Tamo, laki hayaurabani. 오, 아이디 낭 할락 만답두다 그놈 칼로레. Tamo nang kiyam taksalurage. 얌디다. 비 오홍거드니. 낭수 베염동 모하우 얘기로. As, tamo nang sidi. Ay ne, noy manam gase. Am tahi na jade ko. Onupa, leibon na tro. 니빠, 정오. 핵도 정오. 세, 밤새. Nipa, ai thabam ja tho udna kitang theng gai. Adudi tamo, ay sak semurage. 삼갈리시디. 쉐. 시보돌체. 너희다 토이바니 감전도이니. 파물라오시. 세, 시드 파모바. 시드 파모바. Tamo se. 아두이 샤록부디네. 너희다 토이라잉 시드네. 포도 버저 맘당 가발라오시 봐. 시 메모리 어두니. 제, 니빠. 포도 엄다 플리즈. As, tamo se. 아마 니네 값을로미. I love you. 시바나. I love you. Se, kapamne. Datoy se hay nararoeba. 낭시디. Kisu kai de. 너희 다 토이시디네. 하나 눅시네 밥잡아 딸래 모이. 마시 좀 쳤니? 스칸디시니 봐. 하우시. 하이타라게. Nipa, edisi ta sing thak tabani. 하. Nang sumpai ka daroge. 시닥디 봐. 노노노. 니빠. 능 미워래. Tamo, chak way na jar sige dorage. 하이. 짝두디 짜다오 레르버니. 시 미네 탁나부 사리니 게노. 니빠. 바이샬로시. 시 사산나 탁나부 나티니. Meraba, ai ta sing thak tabani. 시
빠요 빠요 빠이실로 마시 시네르네 빵근 타우나 로이 합도이니 tumba chaba yadaba loi phaduni samna hairabadane nupa thoktoba thabakshingdo sine loi nupa thondoini kana de nipa mi oi gi haidine nipa khara thokpa pai taibang sida leise loi sigadaba ngaktani nang khakte hingo ya potini se paishilo ngang nungai sigi doroge se paide hoji nang urido nang mangai maram mokpa kan khanjarangani hojika nupi singsinane nang gi pangenane tatpat toroga pat aido kidoni yengo hek doktorba last nang dene abangba tawdosi che paishalo 다토이세 목탁게 해라 아니봐 다가요 하이브니 아이디 다가요 다모 암타 카모미세 하나 타고스나테 시바타리미 에유 덕대 가나 하이바 아 난가 마인 강해봐 sorry 나고이 대파입니다 니봐 하이 뭐하요 와로야 데 코멘다 ai thamoi sidi cham jaba ipang jaba lar bunasu patta la hinjaba ai gi madam cham na phongdok jaba adui su matakta ai taxi driver ni dom madam kana nei bu chu numito ai longnam lang da thuki eni ba mak thaki de maktane pangba 점점 저거인 랩키 누미뚜게 로이브 우나보다 마네 부마틱 사드브네 냠세키 에양 와키 갑쇼 아다데데 에이노 와칼 타락보다 아이 호스피탈 레라 아두고 마악디 아이기나 nipa ngasi de yam nuai tasena ngasi mu nuai bje litre nushi ithilsi ngasi de gidi nangai pothaw pangtroba thamoise nuai in potharani tumak tabanasu ahing masing thingamdra ngasi de nuai in tumurani nipa pothaw nipa pothaw madam yojirgi mahabulun tawbiko 복잡을 자니 간다기 아이기 자세 아유분이 해봐도 못한데 가람 따다야 돕기가는 아이 너무 강이므로 아이 잘라 아이는 나 건져봐 팡들 난 이보와로 그러고 다도해 밑방어 거인이기 눅시라고도 능이 한 밤저비 자르피도 세 시드라 색색
बेमा नंगी नारायबा से ओंथोंने थीख्रेदको इसादौना इनेमना नंगमुदे लूना खंजाबने नपामलोमदसु नंगबु लौखत्पिदबा नयुमदसु नोंमता संगमदना नंगना अखोई पुनमकपु थादोक्तुना चल्लिबसिबु कदाइदनो इबेमा काखलौ असिदा फमु करिनो अगी मौसिने तौरिबसि करिनो इमाबोक्सु गाउरे करिनो आइना हौजिक तौगदोरिबसिबो माना कोई मयाम थादोगा सैकरे इनेमगी बेमा नमानबी मयाम लाइबसि नमु अमुक्तदी कौने इनेमगी बेमा करिगिनो नंगना तुमिन्ना लाइरिबदुबो इनेमगी बेमा बाजी चाक थीरे इरुलो जनब तौबिरो ओ फरे ओ चंगु Aima, Toiba, la ibro, la. Toiba nang kari le ke ne? Kato, angang kaisi tau de ko? Kaisi tau de. दाथोय कई ले रगे कखलो लाओ ओ काखलो kaisi tau de. Mai rao bi sakrabo? छत्रिये इमुंग दले हो बने आई कौ थोरक यानी Kato chalage. Kai no ne ma. अदो दाथोय आइदिने जान फिसियाम पामजै अदो डॉक्टर आइदिने जान फिसियाम पामजै 다도에 किदौरे क्या कन छारिनो थमो अइ तौरगे Hello sir. Kailere. Hojippu marupu thabak chilibro. Yam kanchi menadeta. Hekta biyo. Angang do lo khra tawe masa khra sai na thadoi phone torami. Ado marup na mamam cha do amukta lokhat biyo chu haige tobuni. Imanaba pediatric doctor amalei mam ti yeng thonge. Kaisu kaide sa. Elo khosaruge. Adidi show se sidai lawro ko. Panisa. Phare thame. 자, 아다키 빌시부 핵 방아바. 사기 소이는 마틱사나 카이자가니다. अदुइदी थोइनो बु खन्देदा याम लुरिसिनने सुरिबा थबकसिन फजाद्रबा पब्लिक कंप्लेन लाबा तोय बिल गलो थिंजिंगी दोइनी मकोकते यं सुबा होदोइनी ने सर यारी मखैदि फजना दम होना जगे अखोइगी हाइबु बिल दुन खरा थोनबियो सर अदुगी दमक्तदि सिंगबिरुनु अखोय अगम बले भेंदा फजना बो होना जगे होय यंगसी आइसु फनबा दुम सिलके वाइनी हे मीनदी फम्मगा साइन तोबा खतने हाइबा साइ मॉर्निंग दैनी यं दो सर सारसी
ब्रेक लौबो यारगदी कॉफी में तो मखा द पाइरुसिदना याबजानी कनानबु सिदोरेदा सर ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ थोसे तुम थोसे 다도이 솜다 나올라 지부 다도 있네들네 많이다 서 시부 너희 매담니네 거의 살기 매담 호이 ngasai diam saram bane auzi budi khara phare 라 양 근사하나 되자. 그다이 ꯌꯥꯝ ꯀꯟꯅ ꯁꯥꯗꯕꯅꯤꯅꯅꯦ ꯑꯩ ꯀꯥꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯦ ꯑꯩ ꯏꯃꯥꯟꯅꯕꯗꯨꯒ ꯋꯥꯔꯤ ꯁꯥꯈꯤ 다도이시 ꯑꯁꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯒ ꯍꯟꯗꯛꯇꯤ ꯕꯤꯜꯗꯤ ꯁꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ lao oh yare lao ꯅꯪꯒꯤ ꯕꯤꯜꯒ ꯂꯥꯏꯔꯤꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯍꯧꯖꯤꯛꯀꯤꯗꯨꯔꯣ ꯁꯤꯒꯤ ꯅꯨꯄꯤꯗꯣ ꯁꯥꯔꯒꯤ 매담ꯗꯣ ꯍꯥꯟꯅ ꯑꯩꯅ ꯂꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯁꯝꯅꯥꯗ ꯂꯤꯛꯈꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯒ ꯆꯠꯃꯤꯟꯅꯩ ꯅꯨꯄꯥꯗꯣ ꯑꯗꯨ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅꯦꯕ ꯃꯥꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕꯅꯦꯕ ꯑꯁꯤꯕꯨꯔ ꯍꯥꯏꯁꯤꯕꯣ ꯑꯁ ꯃꯥꯅꯕꯨ ꯍꯥꯟꯅ ꯂꯧꯈ꯭ꯔꯕꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯂꯧꯔꯝꯃꯤꯅꯣ ꯁꯤꯅꯤ ꯉꯁꯤꯗꯤꯅꯦ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯁꯥꯔꯗ ꯉꯁꯤꯗꯤ ꯃꯩ ꯄꯤꯒꯦꯕ ꯂꯥꯎ ꯀꯩꯅꯣ ꯆꯠꯁꯤ ꯂꯥꯎ ine dathoi हाँ amta tholo 돌아게 다들 깨래라. 아무 사사가부터 뭐 한줄 봐. 현질라 봐봐. adugi nati dathoi 그대로 봐도디야. tamodo ngarang su yu yam ngauraga office tagi hale adu kai gino khangdi aingoda pangchai da se hausi su yu thawi paksau da sawi adu dathoi ko ruso na la isini 그대로 자는도디. 퍼퍼이 락해. 낭처럼. adu dathoi akhoi da mona panganga nga su nangdi sauro kanu ko 호인, 아이 강이. 좋소. 푸푸 와이네 해. 이슈되니 말아 먹봐. 까빠야 되고 까빠야 돼. 라라라라. 라라라라. 아이 마마 타복 실리버니 이슈지 형도 빠유세. 샤. 이슈지 형도 빠유세. 스카다이디 앙누도 바무 슈아이드가 부살라가노 거이도우는 거이도우 사고뻔네 그리여봐. 나 우지기도 그리여봐. 나 짜폭토가 까나기 마사노 가이노. 아이 낭답니까? 낭 떠시 가이노. 낭 떠리싱도 아이 로인 강부자니. 빠붕게이 강이봐 빠붕게이 강게 마시 왕왕 청암 떠위네. 아유 ang은 베시다 뭐 마티봉 유저 뭐 탁절라 말리네. 아이 낭 파타바나 모론 따람니나. 헤이 낭 하이루르바 hairame lake hayorabane baji 샤 마말라에 헤 누구네 낭가 앙가네 ngasiꯗꯒꯤ yumsida lebi yaroi 마시 낭나 빰드라 가이드 놈짝히기담니 마시 그 놈 떠리는 징nga로 말레네 마세. ngawre ai ngawre masigi oktabise lawrubadagine aise leikha tare nang ai mangda kuina legino chorosalo 에이 낭 떠시 가이노. 낭 떠시 가이노. 앙아세 다리다 또 살라마디 막고가세 쇼마데 되더니 쇼디 시절에다나 메라 ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ 헤이 낭니 내가 사이에 있는 라빵아리세 그이놈 밤지. 넌 밤이지 그이놈. 뭐 남 뜻답도 낭 마룹 싱nga오레네 해. dathoi nang saunu ko akhoi tamona penda dana banganga Kari! 아이는 강이시부 뺀드나 방황강브라 헤이 옥토비 마시 낭나 또보 고딩 아이는 강모이다 베닝브라 니 따라가 파저리고 와른 해마도 moi tamona ingoda khanbiri se kaino ha ai gi ral kaino
ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯊꯣꯏꯕꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯃꯔꯝ ꯑꯗꯨꯁꯨ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯀꯠꯆꯩ ꯊꯨꯏ ꯅꯔꯝ ꯆꯠꯇꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤꯅꯦ ꯅꯈꯣꯏꯅꯤ ꯍꯧꯖꯤꯛ ꯃꯧ ꯅꯔꯨ ꯀꯣꯛ ꯌꯥꯔꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ 마부 보비게노. ꯆꯠꯊꯣꯛ ꯍꯥꯏ ꯃꯁꯤ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯑꯩꯅ ꯇꯧꯍꯟꯕꯤꯔꯦ ꯅꯆꯥꯅꯨꯄꯤꯁꯤꯃꯁꯨ ꯑꯩꯅ ꯌꯣꯛꯄꯤꯔꯦ ꯅꯪ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯥꯔꯤꯉꯩꯗ ꯂꯧꯈꯤꯕ ꯁꯦꯟ ꯃꯌꯥꯝ ꯁꯤꯡꯕꯁꯨ ꯉꯝꯃꯔꯣꯏꯗꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕꯅꯁꯨ ꯎꯁꯤꯠꯇꯕ ꯅꯪꯅ ꯇꯧꯍꯜꯂꯤꯕ ꯊꯕꯛꯇꯣ ꯃꯗꯨꯁꯨ ꯉꯁꯤꯃꯛ ꯑꯩꯅ ꯇꯣꯛꯀꯅꯤ ꯈꯪꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯏꯆꯥ ꯌꯣꯛꯄ ꯉꯝꯗꯦꯅ ꯁꯤꯟꯅꯈꯤꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ꯭ꯔꯣ ꯅꯪꯅ ꯈꯣꯡ ꯄꯥꯔꯒ ꯏꯆꯥꯁꯤ ꯌꯣꯛꯆꯔꯒꯦꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯃꯆꯥ ꯊꯥꯔꯠ ꯀ꯭ꯂꯥꯁ 나토이. 아무 보기노 나토이. 나토이. 아무 보기노 나토이. 나토이. 아무 보기노 나토이. 타노. 아무 보기노. 차가이 내게 너무 범죄되네. 이제